Lengak na si amadi chin da thabak tawraga leibana miyam amadi lengak ki marakta leiriba thajaba si manglakani haina Kokomigi assistant coordinator Khuraijam athobuna phongdokkhre Kokomigi khongjang sagoladuna naga pisto ki waroishinda kari yawbagi haibadu miyam da khangalu haina ngasi tuan bom phongkya da section mifam amadi wakat khongchat chatkhre Hokiba October kuntra da Bisnupur district ki manung chana leiba Moirang Khunau mamang sabaldagi Dongram Gomati sahi kuntra apokpa Dongram Sarat kobami asina social media Facebook da Manipur gi ningthau laisem basana jawbada hairoi daba fazadaba wa kaya haikibagi damak lale haijakre Ngarang numidang pung tara rom taba matam da Jiribamge Lalpani Bazar da dukan manga maina tumna sakre fire service ki kangbuna matam sana laktabagi damak miyamna pendaba phongdokre Kaksing District Police Commando के Additional SP ने लुसिंगबा कांगबु अमना हेरोइन नंबर 4 ग्राम चनी तरा अमदी कानी ग्राम चमापन गसुमना निपान मोटरसाइकिल तोंगदुना लाकपा मिय अमदगी फागतपा ngamkhrai अदुमोइनमक पोलम सिंग अदुबु पुरखिबा मिय अदु मी चिनबगी खुदोंग चाबा लौरगा नानथोक्तुना चेनख्rai लमदम असिदा अफबा मगुल लेबा फिल्म के स्क्रिप्ट पुथोनबगी वाखलोंदा Cine Writers and Playwrights Forum CWPF na sahi ahum kanaraga pangthokpa anirak suba Manipuri Film Script Competition lising ni tramapan gi fall lauthokre sahi asigi oina sumthang amabagi aiba Naurem Doren Singda ahanba manaku sineragani Post Harvest Management of Horticultural Crops and Marketing thereof five hiramda numit humni sathagadaba lomi singi training program amanga sidagi KVK Thobal gi training hall da hokre